पल अहनबी कोचिंग सेंटर दा कोचिंग तौरीबा मचाबु ngaiduna leidingaida sakhangdaba khulai paiba singna faduna pukhibadegi thiba khangdana leirakhiba lilongdegi Mohammad Wahidur ngasi kakching kairaki mafam amada thadoklamle Mohammad Wahidur sokpadegi telepathy da leiba JR Hospital and Research Institute ta pukatuna laikan nakhre thodok aduga mari leinana All Manipur Maitai Pangal Clubs Organization amko gi thongmi singna hospital aduda chatuna awabada saru yabaga loinana amko gi president yumkhai Rahman na paumi sing da thoki bada apigani thoki ba thodok adu asuki matik thamoi soi asigumba thodok se matung da thokhandana ba lengang na akan mamit eng changbi haiki thodok adu gi matang da lengak na matam chana mit eng changbi da visi strongly condemn tawi amadi asigumba thodok asi mari leinari ba sing aduna kari maram gi no haiba sengdok piyo amadi amuk hana tawbi ganu haina apil tawki Yasan ko minamay mga tao matanda palahan ni coaching center la masabu ngai na leiba coaching tambi oja ama sakhangdaba anba sankhana khulai tipai matik sana pai na la aga kan boy la kidnap tawdun pu ba do mahagna si kakching karaki mafam amada masakhangdaba sinna tharo matunda JR Hospital telepathy da leibida ampa ko gi All Manipur Maitai Pangal Clubs Organization gi thawmi sing lakana mahaki awabada saruk yajabagi tangkak amada asigumba thodok ase matungda amu hana thoktanaba lengak ama leiba sina kari mathau tawa pathakpam thokki haibadu government ama leibagi matam chana honabidaba matam chana lokhatbidaba haibase pa kon strongly condemn tawi